Hello mayam, good morning. Kay mathel thongnarage. Aigi ngasi mathel hawai thrangne khamel asinbiga alu nogom kangsoi tarani. Daidi sina koukha bora ma horage maroi nakupi taraga. Dai sina Yongchk singju ma tawrage. Ngasidi achamba ngakta ahawbo oin tawrage. Nganu kena tawrage. Aina yam chaningi si khamel asinbiga hawai thrak kangsoi se. Nga phak hapag yam hawbneba. Dai koukha siga. Sige aigi mathel sem saraga thongtharage. Ren thongba lorakanda amuk yengminarase masakto haidi kayam thongana phaja